अहानब सोशल मीडिया साइट फेसबुक कोरोंगान खुमन थगलप वरोल खर मैम मरुब थमजगी इमाइबेल इसल इनाउसिंग पुनमक इकोकनोना इकाई खुमनजरी ममिंग मथा पनब नुवाइतबसिंगबुसु थगसरी इसल इनाउसिंग टेक्त कायदना थादुरकले हैब वाफम कोरोंगान खुमन फोंदोरकली अतोपा अतेन मरुब पाउ खर मैम थमजगी इंडिजिनस ट्राइबल लीडर्स फोरम ITLF की माइकेदी यूनियन होम मिनिस्टर अमित शाह मणिपुर की मफम अमतदिक असम राइफल्स लौथोपीदनब तक्सिनख्रेबा मरुब पावमुस मैम अपडेट मैम थमजरी लोइनना चीफ मिनिस्टर एन बीरेन सिंह एसेंबली फोंदोखिब वाफम खर मैम थमजगी लमदम थोकलिबा इरांग सिगी वरी साननबगीदमक मिजोराम की चीफ मिनिस्टर लाल दोहोमाबु इंटरलोक्यूटर ओइना हापगी वाफम लेती हाइना चीफ मिनिस्टर एन बीरेन सिंह एसेंबली फोंदोखरे हाइरि मणिपुर टॉप चैनल की मैकेदी मरुब इपाउसिंग मैम थमजगी अहानबद मरुब पाउ खरा अथुबद हाईवे सेंबनब होनरगनी चीफ मिनिस्टर लैंड कंपेशन सयनब लेबदगी इम्फाल जिरीबम नेशनल हाईवे की लंबी की सरुक खरा फिबम फतन लेबनी सिंगी मफम सिंगद लैंड लो अमदी पॉलिसी लेतबन सब साब मेजरमेंट ओनबद खुदोंग सादब लेदुना लैंड कंपेसेशन सयनब लेरिबसिंग अथुबद लुसिंदुना हाईवे सिंग सेंबनब होनरगनी हाइना चीफ मिनिस्टर नंथुमम बेरेना फोंदोखरे तरानिथोई सुबह मणिपुर लेजिस्लेटिव असेंबली की ngasi पांगथोकिबा मिफमदा पब्लिक वर्क्स डिपार्टमेंट की डिमांड फॉर ग्रांट खनरकपदा ओपोजिशन एमएलए के रंजित के मेघचंद्र टीएस लोकेश्वर अमदी ओ सूर्यकुमार थंगलखिबा कट मोशन की पखुम पीरदुना चीफ मिनिस्टर फोंदोखिबदा लैंड लो अमदी पॉलिसी लेतबना सिंगी मफम सिंग मेजरमेंट पांगथोकपदा खुदोंग सादबमदी लैंड कंपेशन की सयेनब लेबना नेशनल हाईवे 38 की लंबी की सरुक खरा फिबम फतना लेबनी अतोप मफम सिंदी थोइदोप लेति लेरिब सयेनब सिंग असिसु अथुबद लुसिनुना हाईवे सिंग मपुंग फाना सेमलगन हाइकि लोइनर चीफ मिनिस्टर स्टेट की हाईवे अमसु ओइरिबा किलोमीटर 13 लोम हेन सांगबा वाबगाई लमखाइदगिना सुगुनु फावबगी लंबी असि सही अमगी मनुंगदा सेमनब होनरगनी मसिदा नतना लंबी थिंगदुना खोंजंग संसनकिबा इम्फाल यारिपोक लंबीसु सरुक अनिरक थोना सेमनबा सेंक्शन लेरि लंबी असिगिदमक टेंडर प्रोसेस होख्रे अथुब मतमदा लंबी असिसु सेमनब होनरगनै कि लोइनना इसाउना मरम ओइरग स्टेट असिगी लंबी थोंग अयाम्बा फिबम सोक्सिलकपना सेमजिन साजिननबा यूनियन रोड ट्रांसपोर्ट एंड हाईवे की यूनियन मिनिस्टर नितिन गडकरी लुपा करोड़ चामगा मौद्राग निपान की सेंथंग पीनब सिरोल थाखिब लेरे हाइकि ओपोजिशन एमएलए के रंजिन सही 3 हेना डीपीआर तानदुन लागलब वाबगाई लमखाइदगी सुगुनु फावबगी लंबी असिगी ओइरिब फिबम असि येंगदुना सही अमगी मनुंगद सुंसोय सोयदुना सेंबिनबसु पुंगनिंग सिंसिंखि अतोप पावमना MP Sana Zawban Khurambal Ima Kaithilbu Living Cultural Heritage Site oina lathonaba Parliament ta taksinkre Manipur gi Member of Parliament MP Ningthaulai Shema Sana Zawban Khurambal Ima Kaithilbu Living Cultural Heritage Site oina lathopinaba Parliament ta taksinkre Manipur gi Imphal City Mayol Maktada leiriba miyamna Khurambal Ima Kaithil hairagasu thaidok hendona khangnariba Ima Kaithil asibu Living Cultural Heritage Site ama oina lathopinaba Manipur gi Rajya Sabha gi MP Sana Zawban lesemana Parliament ta taksinkre ngasi phangkiba Parliament mifam gi 0 hour gi matamda MP Sana Zawbana Khurambal Ima Kaithil gi wafam asi pukhaladuna Manipur gi Imphal City Mayol Maktada leiriba Khurambal Ima Kaithil hairagasu thaidok hendona khangnariba Ima Kaithil asi nupi kakta phamba sigi oina khwaidigi liraba nupi kaithil singi manungda ama oiriba kaithil amani kaithil asi semgat khibegi matangna yamna sanglaba laisinga madilena ori leiri kaithil asi lalon iti khaktagi mafam nati kaithil asi na Manipur gi puari da socio economic ki oiba asoba mafam musukal leki MP Sana Zawban makha taraduna Kumza English nga magasama panga mari amati English nga magasama panga kuntraga mapangi nupi lan haina khangnariba British loilam lainga ki mayokta Manipur gi nupi singna haukiba lal hau singadu kaithil asigi lusingbi nupi singna haudokibane hairiba kaithil asi women's economic empowerment gi top pa khudam amane loidana kaithil asi nari shakti gi aso khudam ama oina lobusiyai kaithil asigi top mawong matau lamdam asigi puari gi sagon narakpi gi tongan ma masak thokpo wari amadi women empowerment gi lamdam maruoiba pafam ama kalliba kaya asina maramoiraga
Khoirambal Ima Kaithel asibu Indian Constitution gi Article 51A gi makhada Living Cultural Heritage Site oina lauthokpina baloina Article 49 gi makhada lamdam asigi puwari gi sagonaraglaba amadi laiba asigi maruoiba mafam ama oina yokhatuna thambinaba MP Sana Jaubana House ki kuthangda Union Government gi pungning singsinki Atopa baumana Assembly na anauba bill mari pass takre Manipur Legislative Assembly mi phamna ngasi anauba bill mari pass takre House ki lusimbu Minister N Berena puthokiba di Manipur Contingents Fund Bill 2024 amadi di Manipur Scheduled Caste and Other Backward Classes Regulation of Issuance and Verifications of Caste Certificate Bill 2024 amasung Education Minister Basanta Kumar na di Danamanjuru University Second Amendment Bill 2024 amadi di Manipur Private School Registration and Regulation Amendment Bill 2024 Assembly da puthokuna pass tawkibani Education Minister Basanta Kumar na puthokiba Danamanjuru University Second Amendment Act ki matang opposition MLA o Surju Kumar na anauba amendment asida DMU Senior Administrative Officer ki post hapnaba yauribasi tangai fadana mathau taba post asi atopa university singda leiba thengna di amasum post asi lehanbana university asi gi BC amadi register gi wangda thabak toroklabadi university asi gi autonomy da mangbayana ui haiba wapam pakki University asigi nauna khalaga oza amadi hana lairamba oza singi marakta punchinaba yabagi wapam yaudabagi mathakta ahoba kya lairibasi MN tawdringagi mamangda mentionbada akaiba laigadara hainangki wapam sing asigi pakhum piraduna Education Minister TS Basanta Kumar hai ngasi putholiba anisuba MMN asina aroibanati mathau tarabadi adamak MMN tawpiyai awat apa sing hapsinbada akaiba laitiaki Mana makata na hai University asi anauba oibana administration mapung fana salaibada hena kudong sana ba Senior Administrative Officer ama hapagi provision asi hapane post asi maksu BC gi makhara thabuk tawgada ba oibana BC amadi register gi apamagi wangmara thabuk tawbagi wafam laitiaki Amaromda Minister Basanta Kumar puthokiba di Manipur Private School Registration and Regulation Amendment Bill 2024 gi khanabada opposition MLATS location na bill asida secondary education da class 9 digi 10 phawba natragana equivalent oiriba asi NEP gi matung ina laale haiba wafam pukhalaki masigi pakumoina bill asi law department gi akhang ahisinga tanaraba matungda sembane haiba wafam phongdokhian su pawsida makhatana palakli Atopa pawmudana mitay singbu amat oina punsinduna apunbagi wakhalon sakatpa mathau tari El Ramesor Laining Laisolga mari lainana mitay singbu amat oina punsinduna apunbagi wakhalon sakatpa mathau tari haina Kairao Kendra gi MLA Lauremang Ramesor maitayna phongtokre Kangla manungda laiba ibudau maisau khongnang thabagi ningsing khubam oiriba singtharau pambi khurumbagi thoramda MLA Ramesor phongtokibada Kamgai da lairiba khagemba laisangda mitagi ibudau maisau tere kining singkubam ama saba lusinduna khinnana tharang pekhatpa loire akhang ai singna takpirakgi matungina khubam asida maisau singa sikhindringai da ibudau maisau tere ki khubam da satuna haijaba sangi haibadagi ngasi ahan boina kangla da lairiba ibudau maisau khongnang thabagi khubam da laktuna thaunijabane Makatana wadahuriba ibudau maisau taruki kubam da satuna khurum jabaga loinana kyamgai da lairiba khagemba laisangda sangwaliba kubam asida lengsinana basu khurum jagani state asigi oiriba tangdu leitaba phibam asida mamangai da lairamba ibudau maisau tareki paktak singadu ningsingduna hana lairamba singa mari tamgi nungsinabagi wakhalon du sagatuna manipur tangdu leitaba hanjinhana ba punamang honaminasi atopa phuruki mioi singsu Laining Laisun gi mingda amat oina punsili mitai furups nongma pan mana tragana purnima numita ekoi amat oina punsinduna apunba mitai wakhalon sagatpa matam hoiri Meghalaya da khasi students organization state adugi yalomi sing yokhana pamadi makhogi sitmilonda mayon ama purakna ba haiduna atopa state ki mioi singda thabak suandriba simak thaganingaini Manipur da asigum issue osi sagana bagi damak tonganba ideology lairaga su puno honamina basangi haikhensu pawsida makhatari Atopa pawmana zeri lambi da petroleum tanker sing khudak tagi satpa hauragani CMB ne
Petroleum Product Tanker Association ki miyut singa ngarang CM Secretariat pangtuki mifam amada yanaba purakpaga loinana Imphal Jiribam lambi National Highway Kuntragatare khudaktage Petroleum Products Tanker sing sat pahoragan haina State Minister na phongtoki Microblogging site X Minister Nongthomam Beren Thadorap Waror Amada National Highway Sida Petroleum Product Tanker sing sat palep khiugo mari laina ngarang CM Secretariat Manipur Petroleum Product Transporter Fraternity Retail Outlet Dealer LPG Distributors and Driver Association ki miyut singa wari sanabada yanaba purakhibaga loinana khudaktagi National Highway sida Petroleum Product Tanker sing sien bahoraga nairi nakalani gi marta yanakhiba wafam singa dudi Petroleum Product Tanker sing jari lambi da satpada ayet apan ba thoktana ba lenga na hanadagi hena akan ba security gi tharana khotpa Hauzik Ladiba SOPS Makatana Kupna monitor Toba Lambi Asigi Satoksan Gimatanga DIG Amagi Makada control room Amahangduna Punkun Yamari Yangshanba Matam Gimatung ina SOPS review Toba Lambi Asida Siel Munba Text Lobi Tabak Lefananaba Laingakna UG Group Singadugu Warisanaba National Highway Sigi Pibam Foganaba NSITCL PWD na thabak laukhatnaba laingakna khotnaba mati petroleum product dealer amasum distributor singi tokhaiba meeting ma pangthokpa lakliba august 13 fabgi manungna yanakhiba wafam sing thabak oina laingana pangthokta tarabadi makha tana transporter singna khongjang sangsinba mati sei sigi april 13 ta jeri lambi da thokiba thagdo amada sokhiba driver da maki chanaba thabak ama laingana piba haiba wafam singa asini Ningsing Wayaban Imphal Jiribam Lambi National Highway Kuntragatare Sialiba Petroleum Product Tanker Sing the Gilal Horup Amanapu Tang Mangamloy the Tex Lobigi Mayota Lambi Asida Tanker Sing Sin Bigi Lepigi Hongzanga Nasigi Asigi Amadagi Sanction Bahorakibane Mamang say English Singaniga Kungo Homdogi Me Humdigi Mitayam Sinkuki Furup Aniki Maraka Toklibi Irang Shina Maram Weraga National Highway Ani Imphal Dimapu Lambi the Tanker Amadi Truck Sing Satpa Kudong Sadaba Labedagi Imphal Jiribam Lambi Ashida Manipur Miam Nomo the Tangai Fataba Polam Sing Pushilapu Amatangai Lambi Oiduna Lakibane Lamdam Sigi Miamna Hokiba say Kragi Mamangdi National Highway Sing the Satliba Tanker Sing Truck Sing Amadi Passenger Pubugari Sing Tong Toina Lutoba Kian Kangan Bakaya Leptana Satarliba Si Tingnaba National Highway Protection Force Lambi Ashida Hambinaba Takshinduna Lakibane Adubo Langa Nangasi Power National Highway Padding Ashida Subsab National Highway Protection Force Tamdana CRPF Nangalaga Tanker Sing Amadi Malpuba Truck Sing Satuna Lakane CRPF ki convoy team amanangak selaga salaga su Imphal Jiribam Lambida Tha Amarong ki mamang tanker sing Kukila Lagusingna Nomai Kapsilapagi Thagdok the tanker driver shock like Se Minister N Berena X Makatana Fongdorapada Lenga Asina National Highway Asida Satok Sintauda Ayat Apan Toktanaba Akan Matabak Lokale Ngarang Mipamaduna Lenga Kimekedi mute singda Lambi Asida Ayat Apan Tokaloi Habigi Tazba Piki Hadi Mana Makatara Duna Lamdam Siki Oina Economic Development Amadi Nahasingna Tabak Bibuda Private Company Singna Anau Taudan Loki Sakwatpa Manipur ama puraknaba Manipur Miam Irang Awaba Mayuk Nariba Matamashita Lamdam Masigi Shell Tungi Pibam Foganaba Langana Lakoliba Tabak Sing Supaladuna Irang Ashina Maram Oiduna Lanjena Duna Ladiba Internally Displaced Persons Singda School Development Gi Program Sing Lokotpagaloinana Atai Thorang Kayama Lenga Ashina Lakotli Hanisu Fongdorakli Makasa Tharak Poina Kangla Pawi Editorial Miam the Lushila Poina Tentakna Editorial Miam the Tamzagi Foreigner terrorists in the political dialogue of Thokpram Illegal immigrant foreigners in Kuki Zau narco terrorists in Lebas Gimatata Landa Duna Mite Miambu Paktangana Hatpa Genocide Sataribasi Waroshin Purnava political dialogue Satavaravadi Madukarama Mon Satagadaribano Malem Gilebak Amatada terrorists in the political dialogue Sataki Havigi Paulatri Political dialogue Satavaravadi Nakalani Gimarakta Tam and Kanisanamagi Makada Peace Accord signed down over Matoktai Accord Aduda terrorists in demand sing adu maram sai sate natragana demand piba the big wapam sing yaw the bayare immigrant migrant sin kuki zau narco terrorists in atamna mite miyam gi mathak landarak libasi political web issue ni haina lobi yare thawong sidi terrorism gi list ni lobi foreigner terrorists in leba ki mathak war crimes satharibasi political issue on to conduct landarak liba terrorists in political dialogue sathavatara wadi wathu asi
politicize tꯧnaba India government amadi Manipur government hotnabani haina lawroidabagi maram leiti loidana wathuk asi political influence lagi oirakhiba wafamni haina lawgani Mireibak masa theorist khuzo kharana India gi apunba saktam thugainaba landarakpada mitei khaktada atamnana khuthaba India gi security force da khuthadaba madi paramilitary force oiriba Assam Rifles na terrorist bungak sienduna thambagi mohta makhoi gi khusamnaraga mitei gi khulsingda nongmoi masum bom kapsinduna mitei hatpa masum miyamda akia akha pibigi thabak sa thabada central government gi maikedi khangsin usinadana laithokpa haibasi political goeba aron agenda ama leibada gira haibasini karigumba central government amadi state government gi maikedi gi wathu asigi waroisin puraknaba political dialogue sa thabata arabadi landarakliba singi maikedi gi separate administration natragana lengak londa akaiba pi amata yaudana yanaba puraknaba honagadabani terrorist singa sina war crime amadi genocide sa thabigi maral gi matungina Serak Kongkam Tokoni, Adu Ngakwiba Amadi, Makoi Wutek the Kaidana, Maram the Halan Kiba Ashida, Yashinaba Purakotavani, Wapam Singashidi, Yanaba Purakungam Loidaba later with the political dialogue Satavan Tukti, Loidana political dialogue Satanabagi Damak, Yumtangnaba is that Chingdigi Mating Lofum Tukti, political dialogue Satanabagi, interlocutor Oigado Riba, Mui Edu neutral Oirabadi, Nakal Namati Gueba, meaning the Manipur Masit Tahanaba political lobby Shataraglo Haninganity. Manipur gi wathu ki matang na waroisin purakma amadi purakta vai central government gi mukutale maram asna political dialogue mathak tadi Manipur wathu ki waroisin purakna ba Mizoram gi chief minister Laldu Humana union home minister haija khiba amadi Manipur gi chief minister mahapu Manipur da lakna ba khangan khiba Mizoram gi chief minister si Manipur da landari ba sin ko ki narco terrorist na phone sakoli haibasi mahakna mamang na phungdo ki buwa pham singdagi punamak na khangna khrabane Loinana, Manipur Irang Topa, Horakiba me, Ahumdiki Irang Shina Maramoraga, Manipur Mizoram, the Sian Kibamioi, Lishing Mariga, Saniga Taragamanga lady, Loinana, Irang Kankala Kibadigi Makatana, Sensila Kibamioi, Shinga Sit, Lishing Taragan Turum, Oiramadagi, Housing Mioi, Lishing Mariga, Saniga Taragamanga lady, Hena, Laldo Homana Fondo lady, Laldo Homa, Sin Cookies, Aukanguki Mioi, Oivana, Manipur Ishugi solution, Puranaba, Shinavatara, the Puxiel, Sing, Honarakane, Habitatazadi. Loinana, watho asigi waroisin puraknaba India government gi maikaidigi Kukizau gi mahut siliba ITAOF ki lusingba sing amadi India government ga su sign tawnari bula holup singi lusingba sing Delhi da kauduna makhoi gi khongpham handoknaba khangali karigoma khongpham handoktaba tarabadi madugi afaba phal phangloi haina khanganduna waroisin puraknaba khonapam thui watho khudungi ahoba amasum aroiba amamam leipam thui Mapa lebak kilamen tuhen bami ekrana atopa lebak thugaina banatragana munana ba war crime se tharaglabadi matik saba pakhumpi banatana atai pambai leiru heba kangla pau editorial mem special content moina mem thamjari aduga haujikoina di mem pau su matang se lusinjarage masu mem puna anau update ngamina sa channel sigi makeri gi meng famda makata na thamjari